ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯛꯑꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯏꯚ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯤꯁꯨ ꯀꯅꯥꯝꯇ ꯌꯦꯡꯕꯤꯗꯦ ꯂꯥꯏꯚꯇ ꯆꯪꯅꯔꯛꯑꯣ ꯃꯤ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯦ Hi. Hi. Hello. Hey, hire kayno. Ma'am, live channgnaro. Ay khangbra. Khangay. Khangay gaidalaga. Haidi aigi subscriber mo oibanina aina kamai khangoidana natra. Ma'am, ate su loi channgnaro o sam phare ngasidi. Sidi itu thomloi. Yengkhoi mo sang. Honggrobani. Okay. Dani normal mi maslay pagi. Mi atay loi channgnaro masigi live se mayam pun saru yamin se kaino nang atawni se. Yengke tawni. Se yare. Ma'am akhoi noma nini matungda akhoi amuk live ta hanjarakle noma nini akhoi live tharudre adugi matungda akhoi ngasi live amuk tharake ma'am nasu khangbiramgani haina khali hana live yengba minadi khangomgani ba aduga yengdaba minadi khangamaroi bingisina salon bane aduna sandira phare Hanubi amasu lai he aidi Hanubi natiye sanba angang ne mana inaw nupijing ne hi mane ꯃꯌꯥꯝꯅ ꯌꯥꯝ ꯑꯍꯟ ꯑꯣꯏꯅ ꯎꯕꯤꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯒꯅꯤ ꯑꯍꯟ ꯑꯣꯏꯅ ꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇ꯭ꯔꯕꯅꯤꯅ ꯅꯣꯏꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯑꯩꯉꯣꯟꯗ ꯍꯪꯉꯗꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕꯅꯦ ꯃꯤ ꯌꯥꯝ ꯆꯪꯉꯛꯇꯦꯗ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯃꯨꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯂꯥꯏꯚ ꯊꯥꯕꯅꯤꯀꯣ ꯃꯌꯥꯝ ꯈꯔ ꯌꯦꯡꯕꯤꯁꯤꯌꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯔꯤ ꯑꯅꯧꯕ ꯏ ꯄꯥꯎ ꯂꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯁꯛꯁꯦ ꯂꯥꯁ ꯑꯣꯏꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ ꯍꯧꯖꯤꯛꯁꯤꯕꯨ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯏꯆꯤꯛ ꯆꯤꯛꯏꯗ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯛꯈ꯭ꯔꯦꯗ ꯊꯧꯔꯝꯁꯤꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯤꯛꯂꯕ ꯏꯪ ꯆꯤꯡ ꯂꯦꯝꯂꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯌꯥꯝ ꯑꯩ ꯁꯥꯏꯅ ꯁꯨꯝ ꯉꯥꯡꯉ ꯂꯩꯕꯁꯦ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯕꯨ ꯅꯣꯛꯍꯟꯕꯤꯒꯅꯨ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯀꯟꯕꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯀꯃꯦꯟ ꯃꯤꯁꯤꯕꯨ ꯄꯥꯖꯔꯤ ꯃꯊꯪ ꯊꯣꯛꯅꯈ꯭ꯔꯦ ꯆꯪꯕꯤꯔꯛꯑꯣ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯕꯁꯤꯡꯅ ꯋꯥꯍꯪ ꯄꯥꯍꯪ ꯍꯪꯕꯤꯔꯛꯂꯣ ꯉꯁꯤꯒꯤ ꯁꯛꯁꯦ ꯕꯣꯟ ꯃꯥꯜꯂꯦ ꯀꯩꯅꯣꯅꯦ ꯉꯁꯤ ꯅꯠꯇꯦ ꯃꯁꯥꯒꯤ ꯗꯥꯏꯔꯦꯛꯇ ꯂꯥꯛꯑꯦꯗꯣ ꯀꯨꯏꯔꯒ ꯑꯩꯁꯨ ꯅꯪꯕꯨ ꯀꯩꯅꯣ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯝꯇ ꯌꯦꯡꯕꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯤ ꯂꯥꯏꯚꯇ ꯌꯦꯡꯗꯕ ꯃꯤꯈꯩꯗꯣ ꯌꯦꯡꯕ ꯆꯪꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯗ꯭ꯔꯒꯅꯅꯦꯀꯣ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯁꯤꯕꯣ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯁꯦ ꯅꯪꯍꯧꯗ꯭ꯔꯒꯅꯅꯦꯀꯣ ꯀꯔꯤꯅꯣ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯗꯣ ꯑꯩ ꯅꯪꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯊꯥꯔꯛꯑꯣ ꯀꯥꯏ
ꯑꯗꯨ ꯂꯥꯏꯚ ꯊꯥꯔꯨꯔꯦꯗꯅ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯋꯥꯐꯝꯁꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯐꯝꯂꯤꯕꯁꯤ ꯑꯩꯅꯤ ꯃꯌꯥꯝ ꯑꯩ ꯑꯃꯗꯤ ꯃꯥꯒꯅꯤ ꯁꯦ ꯑꯩꯒꯤꯅꯦꯀꯣ ꯃꯦꯖꯤꯛ ꯈꯨꯗꯣꯝꯕꯤ ꯑꯣꯏꯕꯅꯤꯗ ꯀꯩꯅꯣꯅꯦ ꯕꯤꯠ ꯂꯩꯇꯦ ꯃꯤ ꯈꯔ ꯌꯥꯝꯃꯒ ꯍꯥꯏꯗꯤ ꯀꯨꯏꯅꯒ ꯇꯧꯗ꯭ꯔꯒ ꯌꯥꯝ ꯐꯖꯔꯦ ꯅꯅꯥꯎ ꯅꯅꯥꯎ ꯍꯥꯏꯁꯤꯅ ꯃꯩꯁꯅꯥꯝ ꯌꯥꯝ ꯐꯖꯔꯦ ꯍꯥꯏ ꯅꯅꯥꯎ ꯃꯩꯁꯅꯥꯝ ꯅꯪ ꯈꯛꯇꯅꯦ ꯑꯩꯈꯣꯏꯕꯨ ꯐꯖꯩ ꯍꯥꯏꯕꯤꯕꯁꯤ ꯏꯁꯥꯅ ꯏꯁꯥꯐꯥꯎ ꯐꯖꯩ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯃꯤꯀꯨꯞꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ ꯃꯌꯥꯝꯁꯤꯕꯣ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯂꯥꯏꯚ ꯍꯧꯔꯦ ꯑꯩꯅꯣ ꯅꯪꯅ ꯍꯧꯔꯛꯄ ꯃꯥꯜꯍꯟꯒꯦꯕ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯣ ꯂꯥꯏꯚ ꯊꯥꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯥꯏꯚꯇ ꯌꯦꯡꯕꯤ ꯈꯣꯠꯄꯤꯗꯅ ꯇꯧꯔꯒ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯕ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯅꯣꯏꯗꯤ ꯈꯪꯕ ꯑꯗꯨꯒ ꯑꯃ ꯈꯪꯅꯕ ꯍꯥꯏ ꯍꯜꯂꯣ ꯑꯕꯗꯨꯜ ꯑꯗꯨꯗꯨꯒ ꯋꯥꯍꯪ ꯄꯥꯡ ꯍꯪꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯅꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤꯅ ꯈꯪꯅꯕ ꯌꯥꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯌꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯏ ꯌꯥꯝ ꯉꯁꯤ ꯕꯤꯠ ꯌꯥꯝ ꯂꯩꯇꯦꯀꯣ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏꯗꯣ ꯅꯍꯥꯟꯒꯩ ꯊꯣꯛꯆꯔꯛꯄꯅꯦ ꯂꯥꯏꯚ ꯊꯥꯔꯨꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯂꯤꯡꯖꯦꯟ ꯍꯥꯏꯔ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯔꯦ ꯑꯁ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯥꯇꯩ ꯆꯥꯅ ꯑꯝꯇ ꯏꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯑꯦꯜꯅꯕꯨ ꯍꯧꯔꯗꯤ ꯑꯩꯒꯤ ꯑꯣꯏꯔꯕ ꯍꯦꯛꯇ ꯅꯤꯡꯈ꯭ꯔꯦ ꯑꯦꯜꯅ ꯍꯧꯔꯒ ꯏꯔꯗꯤ ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯕ ꯍꯦꯛꯇ ꯅꯤꯡꯉꯦ ꯂꯤꯡꯖꯦꯜ ꯍꯦꯛꯇ ꯍꯩꯖꯟꯕꯤ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏꯗꯣ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯇꯥꯏꯑꯣꯟꯅꯕ ꯋꯥꯈꯜꯅꯤ ꯇꯥꯏꯑꯣꯟꯅꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯃꯤ ꯀꯅꯥꯝ ꯌꯦꯡꯗꯦ ꯃꯪꯂꯥꯜ ꯇꯥꯏꯕꯪꯅ ꯈꯪꯗꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯗꯨꯕꯣ ꯀꯅꯥ ꯂꯥꯏꯚꯇ ꯌꯦꯡꯉꯤꯒꯦ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯂꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯁꯤꯕꯣ ꯑꯩꯁꯨ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯐꯖꯩꯅꯦ ꯅꯈꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯅꯤ ꯌꯦꯡꯕ ꯌꯦꯡꯕꯗ ꯄꯦꯟꯅꯥꯏꯗꯦ ꯀꯅꯥꯅ ꯅꯅꯥꯎ ꯍꯣꯅꯤ ꯍꯣꯅꯤ ꯃꯩꯁꯅꯥꯝ ꯍꯥꯏꯁꯦ ꯊꯣꯛꯂꯛꯑꯅꯤ ꯍꯣꯅꯤ ꯊꯣꯛꯂꯛꯑꯅꯤ ꯍꯣꯅꯤ ꯊꯕꯛ ꯇꯧꯔꯤ ꯍꯣꯅꯤ ꯑꯕꯗꯨꯜꯅ ꯂꯞꯁꯀ ꯇꯧꯔꯛꯏꯁꯤꯗꯤ ꯂꯞꯀ ꯇꯧꯔꯤ ꯂꯞ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯈꯣꯏ ꯀꯨꯏꯔꯕꯅꯤꯀꯣ ꯌꯦꯡꯗꯕ ꯂꯥꯏꯚꯇ ꯌꯦꯡꯕꯤꯌꯨ ꯃꯤ ꯑꯩ ꯀꯩꯗꯧꯕ ꯄꯤꯁꯨꯝ ꯃꯨ ꯃꯥꯟꯅꯗ꯭ꯔꯤ ꯑꯩꯒ ꯄꯤꯁꯨꯝ ꯃꯨꯗꯦꯕ ꯑꯗꯨꯅ ꯑꯩ ꯌꯦꯛꯁꯟꯕꯅꯦ ꯂꯥꯏꯐꯁꯤꯗ ꯃꯥꯟꯅꯗ꯭ꯔꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯍꯩꯖꯗꯕꯒꯤꯅꯦ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏ ꯑꯩ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯍꯜꯂꯣ ꯑꯩ ꯇꯣꯝꯊꯤꯟ ꯂꯤꯡꯖꯦꯟ ꯑꯩ ꯉꯥꯟꯕ ꯃꯁꯛ ꯍꯥꯏ ꯈꯪꯕ꯭ꯔꯣ ꯑꯩ ꯁꯅꯥꯊꯣꯏ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯪꯕꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯕꯣꯏ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯈꯪꯉꯦ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏ ꯉꯥꯟꯕꯁꯦ ꯐꯖꯅ ꯈꯪꯉꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯈ꯭ꯋꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤꯗꯃꯛ ꯈꯪꯉꯦ ꯍꯥꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯁꯛ ꯈꯪꯉꯦ ꯋꯦꯜꯀꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯤꯡꯖꯦꯜꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯇꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯃꯥꯡꯗꯒꯗꯤ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯌꯥꯎꯔꯛꯑꯁꯨꯀꯣ ꯑꯩꯉꯣꯟꯗ ꯐꯨꯅꯕꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯕꯅꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯒꯗꯕ ꯄꯨꯝꯅꯃꯛ ꯉꯥꯅꯨ ꯈꯣꯡꯉꯤ
ꯍꯥꯏꯕꯗꯣ ꯑꯩꯅꯔꯣ ꯃꯤꯑꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯉꯥꯅꯨ ꯀꯣꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯤ ꯂꯩꯈꯤꯗꯦ ꯉꯥꯅꯨꯒꯤ ꯋꯥꯔꯤꯒ ꯑꯩꯈꯣꯏ ꯁꯥꯟꯅꯗꯦꯀꯣ ꯉꯥꯅꯨ ꯍꯥꯏꯗꯤ ꯀꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯀꯣꯡꯕꯤꯌꯣ ꯍꯥꯏꯈꯤꯕꯗꯤ ꯂꯩꯌꯦ ꯉꯥꯅꯨ ꯀꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯀꯥꯎꯅꯤ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯏ ꯍꯣꯏ ꯍꯣꯏ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯀꯥꯎꯔꯣꯏ ꯉꯥꯅꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯂꯩ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯅꯤ ꯑꯩꯒ ꯃꯥꯟꯅꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯩ ꯃꯥ ꯃꯇꯧ ꯁꯨꯝ ꯇꯧꯒꯦꯕꯀꯣ ꯑꯩ ꯐꯣꯟ ꯊꯝꯈ꯭ꯔꯒꯦ ꯁꯥꯌꯣꯅꯥꯔꯥ ꯑꯩ ꯁꯔꯨ ꯄꯣꯂꯥꯛ ꯑꯩꯁꯦꯀꯣ ꯑꯩ ꯃꯥꯏ ꯁꯥꯏꯑꯝꯅꯤ ꯃꯇꯧ ꯇꯝꯃꯒ ꯁꯔꯨ ꯀꯧꯕꯗꯒꯤ ꯉꯥꯛꯇ ꯁꯛꯁꯤ ꯑꯩꯁꯨ ꯃꯨꯟꯅ ꯑꯩꯒꯤ ꯑꯅꯧꯕꯗꯨꯅꯤ ꯑꯩꯒꯤ ꯑꯅꯧꯕꯗꯨꯅꯦ ꯉꯍꯟꯒꯤ ꯑꯣꯀꯦ ꯌꯣꯡ ꯑꯣ ꯃꯥꯜꯂꯦ ꯈꯪꯉꯦ ꯖꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯖꯨꯗꯩ ꯊꯣꯛꯂꯛꯄ ꯀꯨꯏꯔꯦ ꯑꯩꯗꯣ ꯀꯩꯅꯣꯗ ꯍꯟꯇꯛ ꯅꯣꯡꯁꯤꯡ ꯅꯍꯥꯟꯒꯤ ꯅꯪꯒ ꯇꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯈꯪꯗ꯭ꯔꯕꯣ ꯅꯣꯡꯁꯤꯡ ꯇꯥꯕꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯩꯕ ꯑꯗꯨꯗ ꯑꯩ ꯖꯨꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯒ ꯑꯩ ꯂꯥꯏꯞ ꯊꯥꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕꯤꯔꯝꯃꯦ ꯅꯨꯡꯉꯥꯏꯖꯩ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯖꯤꯜꯂꯒ ꯑꯣ ꯅꯪꯅ ꯑꯩ ꯀꯔꯦꯝꯁꯤꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯑꯩꯒꯤ ꯀꯨꯏꯅ ꯁꯛꯁꯦ ꯊꯥꯔꯨꯗ꯭ꯔꯒ ꯃꯤ ꯑꯅꯤ ꯃꯤ ꯑꯩꯒꯤ ꯑꯍꯨꯝ ꯁꯛꯁꯦꯀꯣ ꯌꯦꯡꯕꯁꯦ ꯑꯩꯒꯤ ꯀꯣꯛ ꯁꯛꯁꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯁꯥꯏ ꯂꯥꯏꯐꯁꯦ ꯊꯥꯔꯝꯃꯒꯅꯦ ꯑꯗꯨ ꯅꯣꯏꯅ ꯌꯦꯡꯅꯤꯡꯒꯗ꯭ꯔꯣꯕ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯍꯦꯛ ꯇꯧꯕꯗꯣ ꯏꯁꯇꯤꯀꯔ ꯑꯃ ꯂꯩꯕꯗꯣ ꯀꯩꯅꯣꯅꯦ ꯀꯦꯕꯒꯤ ꯑꯁꯤꯒꯤ ꯂꯥꯏꯚꯁꯤꯒꯤ ꯊꯧꯔꯝꯁꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯑꯩꯁꯨ ꯂꯥꯎꯅ ꯀꯥꯏꯅ ꯍꯛꯀꯥꯝ ꯋꯥ ꯆꯟ ꯃꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯂꯩꯔꯤꯁꯤꯕꯣ ꯌꯦꯡꯕꯤꯔꯛꯏꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯈꯪꯗꯦꯀꯣ ꯂꯥꯏꯚꯁꯦ ꯀꯅꯥꯝ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯂꯥꯏꯚꯁꯦ ꯏꯊꯟꯗ ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯩꯒ ꯑꯩꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯏꯊꯟꯗ ꯉꯥꯏꯔꯦ ꯂꯥꯏꯚꯁꯦ ꯍꯥꯏ ꯃꯌꯥꯝ ꯏꯅꯝ ꯅꯪꯅ ꯁꯥꯕ ꯇꯧꯕ ꯁꯥꯒꯦꯕ ꯍꯦꯜꯂꯣ ꯒꯥꯏꯁ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯗꯤꯜ ꯂꯦꯟꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯑꯗꯨꯗꯨꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯁꯨꯝ ꯄꯛꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯋꯥꯁꯦ ꯑꯩ ꯃꯁꯥꯒꯤ ꯋꯥ ꯉꯥꯡꯕꯗꯨꯗ ꯑꯗꯨꯝ ꯉꯥꯡꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣꯅꯦꯕ ꯃꯌꯥꯝ ꯋꯥꯔꯤꯒ ꯇꯥꯟꯅꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯍꯥꯏ ꯂꯥꯏꯚ ꯊꯥꯕ ꯂꯥꯏꯚ ꯊꯥꯕ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯚ ꯊꯥꯕ ꯂꯥꯏꯔꯤ ꯉꯥꯅꯨꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯄꯨꯔꯒ ꯉꯥꯅꯨꯒꯤ ꯂꯥꯛꯑꯣ ꯋꯥꯐꯝꯁꯦꯀꯣ ꯆꯥꯊꯣꯛꯑꯁꯤ ꯉꯥꯅꯨꯒꯤ ꯋꯥꯐꯝꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯅꯨ ꯑꯩꯁꯦꯀꯣ ꯉꯥꯅꯨ ꯎꯕ ꯌꯥꯗꯕ ꯃꯤꯁꯛꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯟꯕ꯭ꯔꯥ ꯐꯥꯒꯤ ꯇꯧꯕꯅꯦ ꯉꯥꯅꯨꯗꯣ ꯂꯥꯛꯑꯣ ꯅꯣꯡꯃ ꯉꯥꯅꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯊꯣꯡ ꯊꯥꯛꯄ ꯑꯗꯨꯝ ꯇꯧꯔꯁꯦ ꯁꯤꯗ ꯉꯥꯅꯨꯗꯣ ꯁꯦꯝꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯗꯣꯏ ꯑꯣꯏꯔꯒꯅ ꯅꯪꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯁꯦꯝꯍꯜꯂꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯊꯣꯡꯉꯁꯦ ꯀꯩꯅꯣꯅꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥꯅꯨꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯥꯎꯈ꯭ꯔꯦ ꯑꯀꯥꯎ ꯄꯔꯩ ꯆꯟꯈ꯭ꯔꯦ ꯉꯥꯅꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕꯗꯗꯤ ꯃꯌꯥꯝ ꯕꯤꯠ ꯌꯥꯝ ꯍꯥꯠꯂꯦ ꯁꯤꯁꯦ ꯕꯤꯠ ꯌꯥꯝ ꯉꯁꯤꯗꯤ ꯂꯩꯇꯦ ꯇꯨꯝꯃꯒ ꯂꯩꯕꯅ ꯐꯗꯣꯏ ꯑꯩ ꯌꯥꯝ ꯇꯟꯅ ꯀꯔꯤ ꯅꯪꯅ ꯄꯨꯔꯛꯅꯤ ꯅꯪꯅ ꯍꯥꯏꯔ ꯄꯨꯔꯛꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯡꯗꯧꯅꯦ ꯅꯪꯅ ꯍꯥꯟꯅ ꯀꯣꯡꯗꯧꯅꯦ
ꯉꯝꯖꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥ ꯋꯥꯠꯂꯤꯒꯦ ꯋꯥꯠꯄꯗꯨ ꯁꯤꯛꯁꯇꯪ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯃ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯒꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯟꯗ꯭ꯔꯒꯁꯨ ꯈꯪꯕꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯒꯨꯝꯂꯕ ꯍꯣꯅꯤꯁ ꯀꯔꯅꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯣꯅꯤꯁ ꯀꯔꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯣꯅꯤꯁ ꯀꯔꯅꯤꯗꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯂꯥꯏꯚ ꯌꯦꯡꯕꯤꯔꯛꯇꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯣꯅꯤꯁ ꯀꯔꯅꯤꯗ ꯀꯔꯤ ꯃꯣꯠ ꯂꯩ ꯑꯩ ꯊꯕꯛ ꯈꯔ ꯇꯧꯔꯨꯕ ꯑꯗꯨꯗꯨꯅꯅꯦ ꯑꯣ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯟꯅ ꯁꯣꯟꯅꯔꯦꯅꯦ ꯌꯥꯝ ꯄꯛꯇꯦ ꯉꯥꯅꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯊꯥꯕꯜ ꯌꯥꯝ ꯇꯝꯄꯥꯛ ꯄꯛꯇꯦ ꯃꯆꯥ ꯉꯥꯅꯨ ꯅꯪ ꯄꯨꯔꯒ ꯂꯥꯛꯑꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯉꯥꯅꯨ ꯆꯥꯗꯦ ꯉꯥꯅꯨ ꯈꯥꯕ. ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯀꯌꯥ ꯄꯥꯝꯗꯦ ꯄꯥꯝꯖꯔꯦ ꯉꯥꯎꯖꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯌꯥꯠꯁꯤꯟꯅꯤꯒꯅꯨ ꯅꯪꯁꯦ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯑꯣꯏꯅꯤꯡꯂꯦ ꯃꯤ ꯅꯠꯇꯦ. ꯊꯃꯣꯏ ꯀꯥꯆꯤꯜꯗ ꯊꯝꯗꯨꯅ ꯄꯥꯝꯖꯔꯦ ꯉꯥꯎꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯦ ꯊꯃꯣꯏ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯟꯅ ꯆꯦꯛꯁꯤꯟꯅ ꯅꯪꯕꯨ ꯊꯝꯂꯒꯦ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯊꯃꯣꯏꯁꯤꯗ ꯈꯟꯈ꯭ꯔꯕꯅꯤ ꯀꯅꯥ ꯈꯥꯕꯕ ꯅꯅꯥꯎ ꯃꯩꯁꯅꯥꯝ ꯑꯩꯅꯦ. ꯑꯩꯅꯦ ꯅꯅꯥꯎ ꯃꯩꯁꯅꯥꯝ ꯅꯪꯂꯣ ꯅꯪ ꯑꯣꯏꯔꯦ ꯑꯃꯁꯨ ꯋꯥꯈꯜ ꯈꯜꯂꯦ ꯂꯤꯌꯣꯟ ꯀ꯭ꯔꯤꯌꯦꯁꯟ ꯃꯥꯗꯣ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯉꯥꯅꯨ ꯄꯨꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯅꯨꯃꯤꯠ ꯑꯃ ꯃꯥ ꯈꯟꯖꯔꯤ ꯑꯣꯏꯔꯝꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯉꯥꯅꯨ ꯆꯥꯗꯦꯍꯦ ꯍꯣꯅꯤꯗꯤ ꯉꯥꯅꯨ ꯆꯥꯗꯦ ꯑꯩꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩ ꯑꯣꯡꯂꯤ ꯑꯩꯗꯤ ꯌꯦꯟ ꯈꯛ ꯆꯥꯏ ꯑꯇꯩ ꯆꯥꯗꯦ ꯃꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯥꯏꯅ ꯄꯨꯡꯈꯠꯄ ꯃꯥꯜꯂꯦ ꯃꯤꯁꯦ ꯀꯩꯅꯣꯅꯦ ꯂꯥꯏꯚ ꯌꯦꯡꯗꯕꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯟꯇ꯭ꯔꯣ ꯇꯧꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯝꯁꯦ ꯐꯪꯁꯟꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯐꯥꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯍꯧꯔꯣ ꯍꯣꯅꯤꯁꯦ ꯑꯉꯥꯎꯕꯤꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯀꯌꯥꯝ ꯌꯥꯝ ꯀꯩ ꯐꯥꯒꯦ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯍꯧꯔꯣ ꯈꯪꯕꯤꯍꯧꯔꯣ ꯃꯌꯥꯝ ꯈꯪꯕꯤꯗꯕꯁꯤꯡ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤꯅꯣ ꯂꯩꯐꯝꯅ ꯃꯤꯡ ꯂꯩꯐꯝꯅ ꯆꯤꯡꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯇꯧꯔꯤꯕ ꯈꯔ ꯃꯌꯥꯝ ꯈꯔ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯅ ꯑꯩꯈꯣꯏ ꯌꯥꯅꯤꯡꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯔꯁꯦꯅ ꯈꯟꯅꯔꯦ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯕꯅ ꯌꯦꯡꯕꯅ ꯈꯛ ꯀꯥꯟꯅꯔꯣꯏ ꯀꯃꯦꯟꯗ ꯁꯠ ꯁꯠ ꯍꯪꯖꯤꯜꯂꯛꯎ ꯑꯩꯈꯣꯏ ꯁꯠ ꯁꯠ ꯃꯥꯅꯤ. ꯈꯨꯝꯖꯤꯜꯂꯛꯀꯅꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯀꯔꯤꯅꯣꯕ ꯂꯥꯏꯐꯁꯦ ꯀꯃꯦꯟ ꯄꯤꯔꯛꯇ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ ꯖꯒꯣꯏ ꯁꯥꯕꯗ ꯑꯩꯈꯣꯏ ꯌꯦꯡꯉꯒꯦꯔꯣ ꯀꯩꯗꯧꯔꯨꯅꯤ ꯍꯣꯅꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯦ ꯃꯌꯥꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯎꯔꯣ ꯁꯛꯂꯛꯑꯒꯦꯁꯦ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯍꯦꯛꯇ ꯁꯛꯑꯅꯤ ꯁꯛꯑꯅꯤ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯈꯤꯕꯗꯣ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯅꯪꯒꯤ ꯇꯥꯃꯣ ꯀꯥꯎꯔꯕꯔꯣ ꯀꯥꯎꯖꯗꯤꯌꯦ ꯀꯥꯎꯔꯝꯃꯣꯏꯅꯁꯨ ꯈꯜꯂꯤ ꯑꯩꯅ ꯊꯥꯈꯤꯕ ꯌꯥꯡꯈꯩ ꯆꯞꯄꯤꯗꯣ ꯄ꯭ꯔꯦꯛ 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 ꯂꯥꯎꯅ ꯍꯜꯂꯤꯕꯅꯤꯗꯣ ꯅꯪꯅ ꯊꯥꯔꯛꯄ ꯌꯥꯡꯈꯩꯗꯨꯅ ꯃꯥꯏ ꯑꯁꯤꯗ ꯌꯥꯠꯈꯤꯕꯗꯣ ꯗꯥꯛꯇꯨ ꯍꯧꯖꯤꯛꯐꯥꯎ ꯀꯣꯛꯇ꯭ꯔꯤꯌꯦ ꯎꯔꯤꯡꯕꯨ ꯊꯣꯛꯑꯒ ꯂꯩꯔꯦ ꯎꯔꯤꯡ ꯐꯥꯎꯗꯤ ꯊꯣꯛꯇꯤꯌꯦ ꯗꯥꯛ ꯐꯥꯎꯗꯤ ꯀꯣꯛꯇꯦ ꯀꯣꯛ ꯌꯥꯗꯦ ꯃꯥꯏ ꯗꯥꯛ ꯀꯣꯛꯇ꯭ꯔꯒꯅ ꯗꯥꯛꯇꯣ ꯄꯤꯔꯝꯕ ꯌꯥꯡꯈꯩꯗꯨꯅ ꯃꯣꯂꯣꯝ ꯑꯃ ꯂꯩꯔꯒ ꯍꯦꯛꯇ ꯇꯩꯁꯤꯜꯂꯨ ꯄꯦꯃ ꯃꯣꯂꯣꯝꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯅꯣ ꯋꯥꯠꯂꯒꯅ ꯅꯪꯒꯤ ꯇꯥꯃꯣꯗ ꯍꯥꯏꯔꯛꯎꯅꯦ ꯁꯠ ꯁꯠ ꯊꯥꯖꯤꯜꯂꯛꯀꯅꯤ ꯌꯥꯡꯈꯩ ꯆꯞꯄꯤ ꯑꯍꯟꯕ ꯆꯨꯝꯃꯦ ꯅꯪꯁꯨ ꯍꯥꯏꯔꯣꯗꯅ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯔꯝꯃꯣ ꯍꯥꯏꯔꯣ ꯈꯤꯖꯔꯦꯍꯦ ꯅꯪꯒꯤ ꯌꯥꯡꯈꯩ ꯃꯥꯏ ꯇꯥꯗꯣꯏꯁꯦ ꯄꯥꯝꯖꯗꯔꯦ ꯌꯥꯡꯈꯩꯗꯣ ꯏꯁꯩ ꯃꯈꯥ ꯇꯥꯕ ꯍꯩꯇꯕꯩ ꯀꯥꯎꯔꯕꯔꯣ ꯉꯁꯤꯗꯤ ꯏꯊꯦꯡ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯨꯝ ꯍꯧꯒꯠꯂꯒ ꯇꯧꯕ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯇꯨꯝꯃꯨꯕ ꯃꯁꯛꯒ ꯊꯥꯗꯣꯛꯑꯝꯃꯤꯁꯦ ꯃꯥꯁꯦ ꯇꯨꯝ ꯐꯥꯅꯤꯡꯉꯕꯖꯥꯠꯅꯤ ꯍꯧꯒꯠꯂꯛꯄ ꯌꯥꯝ ꯃꯥꯟꯗ꯭ꯔꯥꯅꯦ ꯃꯤꯒꯤ ꯄꯣꯁ ꯋꯥꯁꯨ ꯋꯥꯏꯀꯣ ꯀꯥꯏ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦ ꯂꯤꯡꯖꯦꯜ ꯌꯥꯝ ꯃꯤꯠꯀꯥꯁꯦ ꯐꯖꯩꯀꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯋꯦ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯇꯨꯝꯃꯁꯤꯔ ꯈꯟꯅꯔꯝꯃꯦ ꯑꯗ ꯃꯌꯥꯝꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯂꯥꯏꯐꯁꯦ ꯊꯥꯔꯁꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯁꯨꯝ ꯊꯥꯔꯛꯑꯦ ꯁꯩꯔꯦꯡ ꯃꯆꯥ ꯑꯃ ꯁꯩꯔꯦꯡ ꯃꯆꯥ ꯑꯃ ꯁꯨꯝ ꯃꯌꯥꯝꯒꯤꯁꯨ ꯈꯜꯂꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯗꯨꯁꯨ ꯀꯥꯎꯔꯅꯤꯅ ꯁꯩꯔꯦꯡꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯔꯒ ꯅꯤꯡꯁꯤꯡꯕ ꯋꯥꯔꯤ ꯈꯔ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯦ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯛꯑꯁꯨ ꯄꯛꯇ꯭ꯔꯁꯨ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯣ
ꯀꯩꯅꯣ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯕ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯐꯥꯒꯤ ꯃꯥꯜꯂꯕ intro ꯇꯧꯔꯁꯨ ꯀꯅꯥꯝ ꯇꯧꯔꯛꯇꯦ Hi Jay Hi ꯍꯥꯏꯖꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯔꯥ ꯍꯜꯂꯣ ꯀꯅꯥꯅꯣ ꯒꯥꯏ ꯑꯩ ꯑꯃꯨꯛ ꯆꯪꯉꯦ ꯍꯣꯏꯅꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯦꯔꯣꯅꯤ ꯂꯥꯛꯑꯦ Hi ꯃꯌꯥꯝ ꯀꯅꯥꯅ ꯁꯛ ꯐꯖꯒꯦ ꯀꯅꯥꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯍꯦꯟꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯜꯂꯦ ꯅꯪ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯅꯤ ꯑꯩ ꯁꯥꯎꯔꯗꯤ ꯆꯤꯟ ꯄꯩꯕꯤ ꯃꯥ ꯁꯥꯎꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅꯤ ꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯡꯁꯤꯗꯕ ꯄꯨꯂꯞ ꯑꯀꯣꯏꯕꯗꯣ ꯑꯃ ꯅꯨꯡꯁꯤꯗꯕ ꯂꯩꯔꯝꯃꯒꯗꯤꯀꯣ ꯅꯪꯅ ꯍꯦꯜꯂꯦ ꯍꯥꯏꯖꯦ ꯀꯥꯏ ꯀꯅꯥꯅꯣ ꯀꯔꯝꯕꯅꯅꯣ ꯍꯦꯜꯂꯤꯁꯤꯕꯣ ꯑꯩꯅ ꯑꯣꯏꯔꯝꯅꯤꯗ ꯃꯌꯥꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯀꯔꯝꯕꯅ ꯍꯦꯜꯂꯤꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯩ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯍꯤꯌꯔ ꯋꯦꯜ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯁꯝ ꯄꯣꯁ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯗ ꯂꯩꯔꯒꯦ ꯒ꯭ꯌꯥꯟ ꯍꯥꯏꯗꯤ ꯇꯥꯕꯤꯃꯣ ꯀꯩꯝꯇ ꯀꯅꯥꯅ ꯂꯩꯇꯕ ꯍꯦꯜꯂꯤꯅꯣ ꯌꯥꯎꯗꯅ ꯐꯖꯕꯗꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯐꯖꯕ ꯃꯑꯣꯡꯗ ꯂꯩꯖꯔꯒꯦ ꯃꯥꯒꯤ ꯐꯖꯕ ꯃꯑꯣꯡꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯑꯩ ꯏꯁꯥꯒꯤ ꯀꯅꯥꯝꯇꯒꯤ ꯐꯖꯕ ꯂꯩꯇꯦꯡ ꯃꯑꯣꯡꯗ ꯁꯤꯒꯨꯝꯕ ꯂꯩꯇꯦꯡꯒꯨꯝꯕꯁꯦ ꯅꯠꯇꯕꯤꯗ ꯂꯩꯇꯦꯡ ꯑꯩ ꯑꯃ ꯏꯁꯥꯅ ꯍꯥꯞꯆꯤꯟ ꯏꯁꯥꯕꯨ ꯐꯖꯩ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯎꯠꯂꯛꯑꯒꯦ ꯑꯣꯏꯕꯒꯤ ꯂꯩꯇꯦ ꯕꯅꯥꯟ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯩ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯦꯀꯣ ꯃꯌꯥꯝ ꯆꯥꯕꯗ ꯉꯥꯎꯖꯩ ꯃꯥꯜꯂꯦ ꯃꯩ ꯌꯥꯏꯗꯩꯁꯦ ꯃꯥꯟꯗꯦ ꯆꯤꯡꯂꯤꯇꯤ ꯅꯪꯉꯦ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯐꯖꯩ ꯍꯥꯏꯗꯣ ꯐꯖꯩ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯐꯖꯕꯅꯦ ꯑꯩꯗꯤ ꯃꯌꯥꯝ ꯕꯦꯗꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯦ ꯕꯦꯗꯅꯥꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯐꯅ ꯊꯣꯛꯑꯝꯃꯦ ꯕꯦꯝꯕꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯍꯥꯏꯔꯛꯄꯗꯤ ꯉꯁꯤꯐꯥꯎ ꯑꯩ ꯃꯤ ꯑꯃꯇꯅꯅꯦ ꯕꯦꯝꯕꯦꯝ ꯑꯅ ꯀꯧꯔꯛꯇ꯭ꯔꯤ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯐꯥꯎꯕꯅꯦ ꯕꯦꯝꯕꯦꯝ ꯀꯧꯕ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯁꯤꯖꯤꯟꯅꯔꯦ ꯍꯣꯏ ꯃꯤꯅ ꯀꯩꯗꯧꯔꯦ ꯆꯪꯉꯨꯂꯥꯗ ꯅꯨꯄꯤ ꯀꯣꯛꯁꯦ ꯄꯨ ꯉꯝꯗ꯭ꯔꯦꯅꯦ ꯅꯨꯃꯤꯠ ꯑꯩꯁꯨ ꯃꯥꯃꯣꯟ ꯅꯧꯛꯂꯤ ꯂꯣꯅ ꯏꯀꯥꯏꯅ ꯆꯥꯁꯟꯈ꯭ꯔꯦ ꯍꯣꯅꯤꯁꯨ ꯐꯖꯩ ꯐꯖꯕꯅꯦ ꯍꯣꯅꯤꯗꯤ ꯃꯁꯥꯏ ꯐꯖꯕꯅꯦ ꯑꯩꯗꯤ ꯏꯃꯥ ꯐꯖꯩ ꯍꯥꯏꯗꯦ ꯄꯣꯛꯅꯨꯡꯒꯤꯅꯤ ꯑꯩꯗꯤ ꯅꯣꯏꯅ ꯀꯅꯥꯅꯣ ꯃꯥꯟꯕ ꯌꯥꯝ ꯊꯤꯔꯦꯗꯤ ꯑꯩꯁꯦ ꯃꯥꯟꯕꯗ ꯂꯩꯔꯕ ꯈꯪꯗꯦ ꯃꯥꯅꯦꯕ ꯍꯥꯏꯕ ꯅꯪ ꯃꯥꯟꯕ ꯉꯥꯛ ꯂꯩꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩ ꯃꯥꯟꯕ ꯉꯥꯛꯇ ꯉꯥꯏꯔꯕ ꯈꯪꯗꯦꯕ ꯃꯁꯛꯁꯦ ꯂꯣꯏ ꯂꯣꯏ ꯊꯤꯔꯕꯅꯤꯅ ꯐꯖꯩ ꯍꯥꯏꯕ ꯍꯥꯏꯕꯤꯔꯦ ꯁꯥꯕꯤ ꯂꯩ ꯇꯧꯔꯤꯁꯦ ꯑꯣ ꯏꯁꯥꯅ ꯐꯖꯩ ꯍꯥꯏꯗ꯭ꯔꯗꯤ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯄ ꯉꯥꯏꯒꯗ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯃꯥ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯏꯀꯥꯏꯔ ꯇꯧꯖꯩꯌꯦ ꯐꯖꯩꯕꯨꯗꯤ ꯈꯪꯉꯦꯕ ꯃꯥꯅꯁꯨ ꯑꯩꯈꯣꯏꯁꯦ ꯐꯖꯩ ꯍꯥꯏꯕꯁꯦ ꯑꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯐꯖꯩꯒ ꯍꯥꯏꯕꯗꯣ ꯁꯨꯝ ꯏꯀꯥꯏ ꯇꯧꯖꯩ ꯈꯪꯉꯦꯗ ꯅꯪ ꯑꯩꯈꯣꯏ ꯐꯖꯩ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤꯀꯣ ꯀꯗꯔꯒ ꯇꯧꯁꯟꯗꯅ ꯑꯃꯨꯛ ꯄꯛꯇꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤ ꯑꯩ ꯏꯁꯥꯃꯛꯅꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯕꯅꯣ ꯍꯤꯟꯖꯥꯡꯗꯣ ꯉꯥ ꯊꯣꯡꯕꯅꯦ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯔꯦ ꯆꯝꯐꯨꯠ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯝꯊꯤꯡ ꯈꯔꯒ ꯇꯧꯔꯦ ꯁꯝꯊꯤꯡ ꯈꯔ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯔ ꯑꯍꯦꯟꯕ ꯈꯔꯒ ꯌꯥꯝ ꯍꯥꯏꯕꯗꯣ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ ꯌꯥꯝ ꯆꯥꯕ ꯇꯥꯏꯌꯦꯕ ꯏꯃꯥꯎꯒꯤ ꯃꯪꯗꯒ ꯎꯔꯗꯤ ꯃꯪꯂꯥꯛꯅꯗꯧ ꯃꯥꯜꯂꯦ ꯃꯪꯂꯥꯛꯅꯒꯅꯤ ꯅꯪꯒꯤ ꯃꯪꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯕꯅꯦ ꯃꯪꯂꯥꯛꯅꯔꯒ ꯁꯤꯔꯣ ꯐꯥꯒꯤ ꯇꯧꯅꯤꯀꯣ ꯑꯃꯨꯛ ꯁꯤ ꯂꯩꯔꯝꯅꯤ ꯅꯪ ꯃꯪꯂꯥꯛꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯝ ꯅꯠꯇꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯅꯤꯁꯨꯕꯗ ꯇꯔꯥꯝꯕ ꯎꯠꯆꯔꯤ ꯑꯍꯨꯝ ꯁꯨꯕꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯌꯥꯔꯦ ꯉꯥꯅꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ
ꯃꯥꯒꯤꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯍꯥꯏꯗꯤ ꯁꯛ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩꯔꯅꯨ ꯑꯣꯀꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯇꯣꯝꯊꯤꯟ ꯕ꯭ꯔꯗꯔ ꯍꯥꯏꯗꯣꯏꯔꯥ ꯁꯤꯁꯇꯔ ꯍꯥꯏꯗꯣꯏꯔꯥ ꯇꯣꯝꯊꯤꯟ ꯀꯩꯅꯣꯅꯦ ꯀꯨꯕꯔ ꯂꯥꯏꯐꯝ ꯃꯌꯥꯏꯒꯤꯁꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯣ ꯍꯣꯏ ꯀꯩ ꯅꯪ ꯀꯩ ꯃꯥꯜꯂꯦ ꯁꯅꯥꯊꯣꯏ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯃꯌꯥꯝ ꯑꯩ ꯃꯌꯥꯏ ꯐꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯟ ꯇꯧꯁꯤꯜꯂꯛꯎꯔꯣ ꯀꯥꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯎꯔꯣ ꯌꯥꯝ ꯄꯛꯇꯦ ꯅꯉꯣꯟꯗ ꯑꯩ ꯅꯝꯕꯔ ꯂꯩꯕ꯭ꯔꯣꯕ ꯌꯥꯝ ꯄꯛꯇꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏꯅꯦ ꯍꯣꯏ ꯁꯅꯣ ꯑꯉꯥꯡꯅ ꯅꯪꯅꯅꯦ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯗꯤ ꯃꯥ ꯁꯛ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯒ ꯃꯥꯟꯅꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯟꯅꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯅꯝꯕ ꯇꯧꯔꯛꯑꯦ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯀꯣ ꯅꯪ ꯂꯣ ꯀꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯏꯌꯦ ꯑꯩꯅꯦ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕ ꯃꯣꯏꯅꯁꯨ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯩꯅꯤꯗꯅ ꯑꯗꯨꯅꯤꯗ ꯑꯩꯁꯨꯅꯤꯅꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨ ꯃꯥꯜꯂꯦ ꯍꯥꯏꯗꯕ ꯅꯣꯡꯃꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯁꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯈꯜꯂꯤꯁꯦ ꯑꯩꯅꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯕ ꯑꯃꯨꯛꯇ ꯏꯃꯥꯟꯕꯤꯗꯣ ꯀꯩꯅꯣ ꯅꯃꯥꯗ ꯍꯥꯏꯗꯣꯛꯀꯦꯀꯣ ꯍꯣꯅꯤ ꯂꯥꯛꯑꯅꯤ ꯍꯣꯅꯤꯗꯣ ꯂꯥꯏꯞꯇ ꯃꯤ ꯌꯥꯝ ꯆꯪꯗ꯭ꯔꯗꯤ ꯃꯥ ꯌꯥꯎꯕ ꯇꯜꯂꯤꯌꯦ ꯑꯗꯨꯒꯤ ꯃꯥ ꯏꯀꯥꯏꯌꯦꯅ ꯍꯥꯏꯗꯤ ꯃꯤꯅ ꯆꯪꯉ ꯃꯥ ꯆꯪꯉꯛꯑꯅꯤ ꯂꯥꯏꯞꯇꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣꯏꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯥꯏꯞ ꯂꯣꯏꯁꯜꯂꯅꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯕꯣ ꯃꯌꯥꯝ ꯍꯥꯏ ꯂꯤꯡꯖꯦꯟ ꯍꯦꯜꯂꯣ ꯌꯥꯔꯦ ꯅꯦꯠ ꯂꯣꯏꯔꯦ ꯕꯨꯁꯇꯔ ꯀꯥꯞꯄꯛꯑꯣ ꯅꯪ ꯕꯨꯁꯇꯔ ꯀꯥꯞꯅꯕꯗꯤ ꯅꯪꯒꯤ ꯕꯨꯁꯇꯔ ꯂꯥꯏꯔꯗꯅꯅꯦ ꯀꯥꯞꯄ ꯑꯩꯈꯣꯏ ꯂꯥꯏꯞ ꯕꯨꯁꯇꯔꯕꯨ ꯂꯩꯇꯦ ꯊꯥꯅꯕꯒꯤ ꯕꯨꯁꯇꯔꯕꯨ ꯂꯩꯇꯦ ꯕꯨꯁꯇꯔ ꯑꯩꯈꯣꯏ ꯑꯕꯨ ꯌꯥꯝ ꯀꯩꯅꯣ ꯇꯣꯜꯂꯤꯀꯣ ꯕꯨꯁꯇꯔ ꯍꯥꯏꯁꯤꯕꯨ ꯐꯨꯅꯅꯕꯔꯣ ꯑꯩ ꯈꯪꯗꯦ ꯉꯥꯅꯨꯒꯤ ꯃꯈꯣꯟꯁꯦ ꯉꯥꯅꯨꯒ ꯕꯨꯁꯇꯔꯒ ꯃꯥꯟꯅꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯣ ꯀꯩꯅꯣꯅꯦ ꯋꯥꯐꯝꯁꯦ ꯃꯥꯒꯤꯁꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯪꯕꯨ ꯀꯤ ꯍꯥꯏꯁꯤꯕꯣ ꯑꯩꯁꯦ ꯃꯟꯅ ꯀꯤꯔꯦ ꯀꯥꯏꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯣ ꯑꯩꯁꯦ ꯍꯦꯛꯇ ꯃꯥꯅ ꯀꯤꯔꯦ ꯀꯥꯁꯨ ꯍꯥꯏꯗꯤ ꯍꯥꯏꯕꯤꯔꯤꯕ ꯃꯥꯁꯦ ꯕꯨꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯒꯤ ꯁꯨꯝ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩ ꯃꯥ ꯀꯤꯔꯤꯅꯦ ꯃꯁꯥꯁꯦ ꯏꯅꯛ ꯑꯉꯥꯡ ꯅꯛꯑꯦꯕ ꯑꯣꯏꯖꯔꯤ ꯇꯧꯔꯤꯅꯦ ꯀꯅꯥꯅꯣ ꯋꯥꯈꯟꯗ ꯀꯅꯥ ꯈꯪꯕ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯅꯦ ꯍꯣꯅꯤꯗ ꯀꯩꯅꯣꯅꯦ ꯍꯣꯅꯤ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯒꯨꯗ ꯅꯥꯏꯠ ꯆꯤ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯀꯩꯅꯣꯅꯦ ꯅꯥꯏꯠ ꯉꯥꯏꯈꯣꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯈꯤꯅꯨꯅꯦ ꯍꯣꯅꯤ ꯆꯪꯉꯦ ꯍꯣꯅꯤ ꯍꯪꯉꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯣꯅꯤ ꯆꯪꯉꯛꯑꯦ ꯍꯪꯉꯝꯃꯒ ꯒꯨꯗ ꯅꯥꯏꯠ ꯍꯣꯅꯤ ꯆꯪꯕꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏ ꯍꯦ ꯅꯣꯛꯁꯤꯜꯂꯦ ꯅꯛꯂꯩꯁꯤꯗꯤ ꯕꯨꯠꯀꯤ ꯋꯥꯈꯜ ꯈꯟꯒꯅꯣ ꯑꯉꯥꯡꯅ ꯀꯣꯛꯇ ꯀꯩꯀꯩꯅꯣ ꯆꯪꯈꯤꯅꯤ ꯕꯨꯠꯀꯤ ꯋꯥꯈꯜ ꯌꯥꯝ ꯈꯪꯗꯕ ꯆꯍꯤ ꯀꯌꯥ ꯁꯤꯁꯇꯔꯈꯩꯁꯦ ꯆꯍꯤꯗꯤ ꯅꯤꯐꯨ ꯑꯃ ꯌꯥꯝꯃꯦ ꯌꯥꯡꯈꯩ ꯑꯃ ꯍꯨꯝꯗ꯭ꯔꯥ ꯑꯃ ꯀꯩꯅꯣꯅꯦ ꯆꯥꯝꯃ ꯑꯃ ꯁꯨꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣ 55 something ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯌꯥꯝꯀꯣ 45 ꯑꯩꯒꯤ ꯆꯍꯤ ꯑꯩꯒꯁꯤ 45 something ꯈꯔꯅꯦ ꯃꯥꯒꯤꯁꯦ ꯉꯥꯡꯉ ꯂꯩ ꯅꯣꯏꯅ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯅ ꯏꯆꯟ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯍꯨꯝꯗꯣ ꯆꯥꯛ ꯆꯥꯔꯦ ꯌꯥꯔꯦꯅ ꯈꯟꯈꯤꯕꯗꯣ ꯑꯩꯁꯨ ꯀꯥꯎꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯆꯥꯛ ꯆꯥꯗꯦ ꯑꯩꯗꯤ ꯑꯩꯗꯤ ꯆꯥꯔꯦ ꯑꯩꯗꯤ ꯃꯣꯃꯣ ꯆꯥꯛ ꯃꯆꯥ ꯃꯆꯥꯅ ꯆꯥꯊꯣꯛꯑꯦ ꯑꯆꯧꯕ ꯑꯃ ꯁꯦꯝꯕꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯗꯤ ꯌꯥꯡ ꯀꯪꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯁꯤꯗꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗꯒꯤ ꯈ꯭ꯋꯥꯏ ꯆꯥꯕꯗꯤ ꯁꯤꯅꯦꯕꯀꯣ ꯁꯨꯡꯅꯣꯏ ꯀꯩꯅꯣ ꯅꯣꯏꯌꯨ ꯑꯩ ꯌꯥꯗꯦꯕ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯃꯌꯥꯝꯗ ꯀꯩꯅꯣꯅꯦ ꯆꯥꯃꯟꯗꯅ ꯃꯌꯥꯝ ꯀꯪꯉꯤꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦꯀꯣ ꯀꯅꯥꯅ ꯊꯤꯕꯣꯡ ꯏꯔꯥꯎ ꯂꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯦꯔꯦꯁꯅꯦ ꯍꯪꯉꯤꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯤ ꯑꯣ ꯀꯩꯅꯣ ꯀꯩ ꯍꯪꯉꯛꯈꯤꯒꯦ ꯆꯍꯤ ꯅꯣꯏ ꯍꯪꯕꯒꯤ ꯄꯥꯔꯇꯤ ꯑꯣꯏꯕ ꯀꯩ ꯄꯥꯔꯇꯤ ꯁꯥꯝ ꯑꯣꯏꯕ ꯉꯥꯅꯨ ꯔꯣꯕꯤꯟꯁꯟ ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕ ꯑꯃꯇ ꯊꯣꯡꯂꯒ ꯆꯥꯔꯛꯑꯣ ꯑꯗꯨꯒ ꯉꯥꯅꯨꯗꯤ ꯉꯥꯅꯨꯗꯨꯗꯤ ꯍꯣꯅꯤꯅ ꯁꯦꯝꯍꯜꯂꯣ ꯍꯣꯏꯕ ꯁꯦꯝꯒꯦꯕ ꯑꯗꯣ ꯑꯩꯗꯣ ꯀꯔꯤ ꯉꯥꯅꯨ ꯀꯔꯤ ꯆꯥꯗꯦ ꯃꯊꯦꯜ ꯍꯥꯏꯕ ꯆꯥꯔꯒꯦ ꯃꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩ ꯈꯛꯇꯪ ꯆꯥꯛ ꯆꯥꯏꯑꯦ ꯑꯩꯗꯣ ꯉꯁꯥꯏ ꯎꯁꯣꯞꯀꯤ ꯏꯟꯖꯥꯡ ꯑꯣꯏꯅ ꯆꯥꯔꯦ ꯃꯥꯗꯤ ꯉꯁꯤꯒꯤ 3-4ꯔꯛꯄꯨ ꯁꯨꯔꯝꯃꯅꯤ ꯑꯩꯗꯣ ꯆꯥꯔꯤꯁꯤꯕꯨ ꯎꯁꯣꯞ ꯆꯠꯂꯦ ꯎꯁꯣꯞ ꯃꯐꯝꯗ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯑꯩ ꯊꯣꯡ ꯂꯩꯕ ꯗꯥꯏꯇꯤꯡ ꯑꯗꯨꯅ ꯇꯧꯔꯤꯌꯦ ꯆꯥꯔꯦ ꯑꯗꯨꯒ ꯎꯁꯣꯞꯀꯤ ꯆꯥꯛ ꯅꯣꯏꯅ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯧꯖꯤꯛ ꯅꯣꯏ ꯆꯥꯔꯦ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯌꯥꯝ ꯆꯥꯛꯀ ꯑꯩꯁꯨ ꯆꯥꯗꯦ ꯅꯣꯏ ꯌꯥꯝ ꯅꯣꯏ ꯍꯥꯏꯕꯒꯤ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯗꯥꯏꯇꯤꯡ ꯇꯧꯔꯨꯕꯗꯩ ꯃꯥꯏꯒꯁꯤꯁꯨ ꯄꯣꯝꯈꯠꯂꯕ ꯂꯣꯏ ꯆꯍꯤꯗꯣ ꯈꯜꯂꯦ ꯗꯥꯏꯇꯤꯡ ꯇꯧꯔꯨꯕꯗꯤ ꯃꯥꯁꯨ ꯕꯣꯟ ꯃꯥꯜꯂꯦ 20ꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ 20 ꯋꯥꯔꯧꯕꯤꯔꯣꯏ ꯅꯠꯇꯦ 35 something
Hi sis new subscriber เนี่ย ID เกณฑ์เนี่ยเลยบันนี้ยามนุ่งไงในวิดีโอชิ้นเซโนมาทิ้งนะเซ่ ꯍꯣꯏ ꯌꯦꯡꯉꯁꯦ ꯌꯥꯏꯌꯦ Us Nang noy gite gumba suwa kaya ko na- laibagini laki magun Ranjan hantalise. Oh my god, ako'y gumba kaya laibagidamata laki magun ꯑꯩꯈꯣꯏꯒꯤ ꯀꯔꯤ handaba. ꯑꯀꯥꯏꯕ ꯂꯩꯈ꯭ꯔꯒꯦ ꯃꯌꯥꯝꯗ Oh my god, ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ako'y bunga ꯉꯁꯥꯏ ꯐꯖꯗꯕ ꯋꯥꯍꯩ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯣꯕ. ꯃꯥꯒꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯥ ꯑꯩꯈꯣꯏꯒ ꯁꯛ ꯃꯥ ꯃꯥꯟꯅꯕ ꯃꯤ ꯈꯨꯝꯕꯔꯥ? ꯈꯔ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯋꯥꯔꯧꯕꯤꯅꯨ ꯌꯦꯡꯉꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯗꯅꯅꯣ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯇꯦꯟꯁꯟꯁꯨ ꯈꯔ ꯋꯥꯡꯉꯤꯀꯣ ꯌꯥꯝ ꯍꯥꯏꯅꯒꯨꯝꯁꯦ ꯃꯥ ꯍꯥꯏ ꯉꯁꯥꯏꯗꯒꯤ ꯇꯦꯟꯁꯟ ꯃꯤ ꯂꯩ ꯈꯠꯅꯔꯣꯏ ꯑꯩꯁꯦ ꯍꯥꯏ ꯇꯦꯝꯄꯔꯤ ꯂꯩꯁꯦꯀꯣ ꯇꯦꯝꯄꯔ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯑꯩꯁꯦ ꯇꯦꯝꯄꯔꯁꯦ ꯌꯥꯝ ꯋꯥꯡ ꯑꯩꯈꯣꯏ ꯂꯨꯄꯥ ꯀꯌꯥ ꯂꯩꯕꯗꯩꯅꯤ ꯀꯥꯁꯨ ꯍꯥꯏ ꯁꯥꯔꯤꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯈꯤꯒꯦꯕ SYDꯒꯤꯅꯦ ꯎꯁ ꯋꯥꯔꯦ ꯌꯦꯡꯕ ꯅꯦꯠ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯄꯥꯝꯃꯨꯏꯌꯦ ꯋꯥꯔꯦ ꯌꯦꯡꯕ ꯋꯥꯔꯁꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯋꯥꯅ ꯅꯨꯡꯁꯤꯗ꯭ꯔꯣ ꯋꯥꯅ ꯌꯦꯡꯕꯤꯕꯒꯤ ꯋꯥꯔꯐꯥꯎꯗ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯉꯤꯅꯦꯕꯀꯣ ꯅꯪꯗꯅꯤꯍꯦ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯑꯗꯣꯝꯅ ꯌꯥꯝ ꯋꯥꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ ꯌꯥꯝ ꯄꯟꯈꯤꯗꯥꯏꯅꯦ ꯃꯥꯏ ꯃꯃꯤꯡꯗꯨꯕꯣ ꯀꯥꯎꯒ꯭ꯔꯦ ꯂꯤꯌꯣꯟ ꯀꯩ ꯍꯥꯏꯅꯣ ꯃꯝꯊꯟ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ ꯂꯤꯌꯣꯟ ꯀ꯭ꯔꯦꯁꯟ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯣ ꯂꯤꯌꯣꯟ ꯀ꯭ꯔꯦꯁꯟ ꯅꯪꯕꯨ ꯆꯥꯕꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯏꯔꯗꯤ ꯊꯥꯒꯠꯆꯔꯤ ꯃꯥꯜꯂꯦ ꯑꯩꯅ ꯏꯆꯥ ꯆꯥꯔꯝꯗꯧ ꯃꯥꯜꯂꯤ ꯆꯨꯝꯃꯦ ꯀꯔꯤꯅ ꯆꯨꯝꯃꯤ ꯀꯥꯏ ꯍꯣꯏ ꯑꯩꯉꯣꯟꯗ ꯍꯥꯆꯜꯂꯛꯀꯅꯣ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐꯁꯦ ꯀꯥꯎꯋꯦꯕ ꯈꯣꯏꯅ ꯑꯩꯈꯣꯏ ꯈꯣꯏꯅ ꯉꯥꯎꯍꯜꯂꯦ ꯁꯦ ꯑꯩꯅ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯇ ꯌꯥꯎꯔꯝꯃꯤꯌꯦ ꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯐꯣꯟꯗ ꯅꯞꯄꯦꯗ ꯐꯣꯟ ꯂꯤꯌꯣꯟ ꯀ꯭ꯔꯦꯁꯟ ꯍꯥꯏꯅꯤꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯂꯤꯌꯣꯟ ꯀ꯭ꯔꯦꯁꯟ ꯋꯥꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯕꯨ ꯋꯥꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯃꯣꯏ ꯑꯅꯤꯅ ꯆꯝꯁꯤ ꯂꯣꯏꯔꯣꯕ ꯏꯕꯣꯝꯆꯥ ꯍꯥꯎꯕꯤꯇꯝ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯦ ꯑꯃꯈꯛ ꯑꯣꯏꯕꯤꯒꯅꯨ ꯑꯍꯨꯝꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯣ ꯄꯨꯂꯞ ꯅꯨꯡꯁꯤꯔꯒ ꯊꯣꯛꯂꯛꯀꯅꯤ ꯄꯨꯝꯅꯃꯛ ꯑꯃꯈꯛ ꯅꯨꯡꯁꯤꯕꯤꯕ ꯌꯥꯔꯣꯏ ꯋꯥꯔꯤꯗꯣ ꯉꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯅꯣꯏ ꯁꯛ ꯅꯁꯛꯇꯤ ꯃꯥꯟꯅꯗꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯁꯛꯇꯤ ꯃꯥꯟꯅꯗꯤꯌꯦ ꯍꯥꯏꯗꯤ ꯑꯗꯨꯕꯨꯗꯤ ꯀꯝꯄꯅꯤ ꯆꯨꯝꯃꯦ ꯁꯛꯀꯤ ꯋꯥꯔꯤꯗ ꯅꯨꯡꯁꯤꯕ ꯄꯤꯕꯤꯒꯅꯣ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯖꯩ ꯀꯩꯝ ꯂꯩꯗꯅꯀꯣ ꯁꯛ ꯃꯥꯟꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯨꯂꯞ ꯅꯨꯡꯁꯤ ꯌꯥꯏꯗꯅ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯇ ꯌꯥꯎꯔꯝꯃꯤꯅꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯌꯥꯝ ꯀꯥꯎꯈ꯭ꯔꯕꯣ ꯋꯥꯈꯜꯅꯦ ꯑꯩꯈꯣꯏꯒ ꯃꯤ ꯀꯅꯥꯝꯇꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯏꯐ ꯊꯥꯔꯤꯁꯤꯅꯤ ꯃꯣꯏꯅ ꯀꯃꯦꯟ ꯄꯤꯔꯤꯁꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯣꯏ ꯋꯥꯈꯜ ꯃꯥꯟꯅꯔꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯏꯐ ꯊꯥꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯃꯦꯟ ꯄꯤꯃꯤꯟꯅꯔꯅꯤ ꯀꯣꯛ ꯉꯥꯎꯔꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯏ ꯑꯗꯨꯃꯥꯏꯅ ꯑꯄꯥꯝꯕꯗꯣ ꯇꯧꯋꯦ ꯃꯥꯟꯅꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏ ꯍꯜꯂꯣ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯣ ꯁꯛꯄꯤꯌꯣ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯑꯥꯔ ꯑꯦꯁ ꯑꯃ ꯂꯩꯔꯒ ꯑꯣꯔꯦꯟꯖ ꯊꯛꯑꯣ ꯂꯤꯌꯣꯟ ꯀ꯭ꯔꯤꯌꯦꯁꯟ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯍꯥꯏꯌꯣ ꯋꯥꯔꯤꯗꯨꯅꯤ ꯀꯩꯅꯣ ꯁꯤꯗ ꯀꯩꯅꯣ ꯉꯝꯂꯔꯣꯏ ꯉꯝꯂꯔꯣꯏ ꯑꯍꯨꯝꯁꯨꯕ ꯑꯃꯨꯛ ꯃꯨꯛꯇ ꯑꯅꯤ ꯐꯥꯎ ꯐꯔꯛ ꯇꯥꯔ ꯀꯩ ꯀꯥꯟꯁꯤꯗ ꯆꯥꯅꯔꯣꯏ ꯍꯣꯅꯤꯗꯤ ꯉꯥꯅꯨ ꯆꯥꯗꯦ ꯍꯥꯏꯕꯤꯅꯤꯅ ꯑꯗꯨꯗꯤ ꯌꯦꯟ ꯃꯈꯣꯡ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯕꯤꯔꯛꯂꯣ ꯀꯩ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯏꯆꯟ ꯍꯣꯏ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯌꯦꯟ ꯁꯣꯏꯗꯅ ꯃꯈꯣꯡꯁꯦ ꯇꯧꯖꯔꯛꯀꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯟ ꯃꯈꯣꯡꯒꯨꯝꯕ ꯑꯃꯗꯤ ꯑꯃ ꯆꯥꯗꯕꯁꯤꯗ ꯁꯤꯗ ꯂꯩꯈ꯭ꯔꯦ ꯑꯃ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯑꯃ ꯍꯣꯅꯤ ꯄ꯭ꯂꯤꯁ ꯀꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯅꯪ ꯍꯪꯉꯦ ꯂꯥꯡꯒꯣꯜ ꯑꯩꯅ ꯅꯨꯡꯁꯤꯔꯝꯗꯧ ꯋꯤꯀꯦꯟꯗ ꯃꯥꯜꯂꯦ ꯅꯣꯡꯃ ꯀꯅꯥꯅꯣ ꯀꯣꯏꯔꯛꯑꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯁꯦ ꯂꯥꯡꯒꯣꯜꯗ ꯍꯣꯏ ꯂꯥꯡꯒꯣꯜꯗꯣ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯂꯥꯡꯒꯣꯜ ꯂꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏꯒꯗꯤ ꯑꯗꯣ ꯕꯦꯔꯤ ꯕꯦꯔꯤ ꯐꯥꯔ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯒꯗꯤ ꯌꯦꯡꯁꯦ ꯈꯨꯗꯣꯡ ꯆꯥꯕꯗꯨꯁꯨ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯕꯗꯣ ꯐꯪꯗ꯭ꯔꯦ ꯌꯦꯡꯁꯦꯕꯀꯣ ꯅꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯁꯦ ꯌꯥꯔꯒꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯇꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯚꯤꯗꯤꯑꯣꯁꯦ ꯄꯩꯁꯥ ꯌꯥꯝ ꯅꯨꯡꯁꯥꯁꯨ ꯅꯝꯅꯤꯡꯕ ꯃꯔꯥꯡ ꯑꯗꯨꯒ ꯀꯥꯏꯗꯦ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯏ ꯂꯩꯌꯦꯕ ꯍꯤ ꯑꯃ ꯂꯥꯛꯑꯦ ꯑꯃ ꯂꯩ ꯑꯩ ꯂꯥꯛꯑꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯅꯣꯡꯃ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗꯦ ꯃꯥꯗꯤ ꯑꯩꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯏꯌꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯎꯁꯣꯞꯀꯤ ꯆꯥꯛ ꯌꯥꯏꯐꯔꯁ ꯏꯟꯖꯥꯡ ꯆꯥꯔꯦ ꯅꯥꯇꯣꯝꯕ ꯕ꯭ꯂꯣꯛ
ꯑꯩꯈꯣꯏꯗꯣ ꯗꯥꯏꯇꯤꯡ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯗꯨꯒꯤ ꯆꯔꯥ ꯍꯦꯟꯃꯜꯂꯦ ꯑꯩꯗꯤ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ ꯃꯆꯥꯁꯦ ꯈꯠꯂꯤ ꯃꯥꯏꯁꯦ ꯕꯣꯟ ꯃꯥꯜꯂꯤ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ ꯂꯣꯏꯔꯦ ꯁꯣꯔꯗꯣ ꯇꯠꯈ꯭ꯔꯗꯣꯏꯕ ꯃꯥꯏ ꯅꯨꯏ ꯅꯨꯏ ꯂꯥꯎꯔ ꯀꯩꯅꯣꯅꯦ ꯃꯐꯝꯁꯦ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯃꯥꯏꯕꯨꯗꯤ ꯌꯥꯝ ꯅꯣꯏꯕꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯃꯥ ꯌꯦꯡꯕ ꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯣꯏꯕꯅꯦ. ꯂꯥꯏꯚꯁꯦ ꯑꯩꯁꯨ ꯅꯣꯏꯕꯅꯦ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯉꯝꯗꯦ ꯃꯌꯦꯛ ꯁꯦꯡꯕꯩ ꯉꯁꯤꯗꯤ ꯅꯦꯠꯄ ꯆꯞꯇꯤꯌꯦ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯁꯔꯥꯡꯗ ꯌꯥꯝ ꯍꯥꯏꯔꯤꯅꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯦ ꯌꯥꯏ ꯃꯌꯥꯏ ꯊꯪꯕꯤꯁꯦ ꯐꯤꯒꯔ ꯌꯥꯝꯅ ꯐꯖꯩ ꯐꯤꯒꯔ ꯐꯖꯕꯅꯦ ꯐꯤꯒꯔꯁꯦ ꯐꯖꯕꯅꯦ ꯑꯩꯒꯤ ꯐꯤꯒꯔꯁꯦ ꯏꯁꯥꯅ ꯆꯨꯝꯕꯅꯦ ꯅꯥꯇꯣꯟꯗꯩ ꯍꯧꯔꯒ ꯑꯦꯅꯥꯇꯣꯃꯤ ꯌꯥꯝ ꯁꯤꯒꯤ ꯁꯔꯨꯁꯤꯗ ꯊꯣꯝꯗꯅ ꯁꯤꯕ ꯌꯥꯎꯗꯣꯏꯅꯦ ꯑꯩ ꯁꯥꯔꯛꯀꯦꯕ ꯅꯪꯗꯤ ꯉꯥꯔꯣꯏ ꯁꯥꯕꯗ ꯍꯦꯟꯖꯟ ꯉꯥꯔꯣꯏ ꯑꯃꯒ ꯋꯥꯠꯂꯤ ꯉꯥꯔꯣꯏ ꯉꯥꯔꯣꯏ ꯅꯠꯇꯦ ꯉꯥꯅꯞꯀꯤ ꯁꯕꯥꯟ ꯇꯥꯔꯕ ꯉꯥꯅꯞ ꯅꯠꯇꯦ ꯉꯥꯁꯥꯡ ꯁꯕꯥꯟꯕꯨ ꯇꯥꯔꯤꯕꯤ ꯉꯁꯥꯅ ꯈꯔꯕꯨ ꯅꯣꯏꯅꯦ ꯉꯥꯅꯞ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒ ꯂꯪꯅ ꯎꯕꯗꯣ ꯉꯥꯆꯤꯛ ꯁꯕꯥꯟ ꯇꯥꯍꯜꯂꯁꯤꯔ ꯉꯥꯆꯤ ꯁꯕꯥꯟꯗꯤ ꯇꯥꯕꯤꯅꯤ ꯑꯁꯤ ꯁꯕꯥꯟ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯩ ꯊꯥ ꯇꯪꯈꯥꯏꯅꯤꯗꯣ ꯃꯥꯏꯒꯤ ꯋꯥꯗꯤ ꯊꯥꯖꯅꯤ ꯊꯥꯖ ꯍꯥꯏꯔꯒ ꯐꯖꯩ ꯀꯥꯏ ꯈꯜꯂꯤꯀꯣ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯑꯣ ꯀꯩ ꯁꯛꯂꯛꯀꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯑꯣꯏꯅ ꯁꯛꯁꯦ ꯍꯧꯖꯤꯛ ꯑꯍꯤꯡꯅꯤꯅ ꯑꯥ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯀꯣ ꯃꯁꯥꯒꯤꯅꯦ ꯏꯁꯩꯁꯨ ꯁꯛꯄ ꯌꯥꯎꯔꯛꯀꯦ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤ ꯋꯥꯍꯜꯂꯤꯕ ꯏꯅꯥꯎꯄꯤꯁꯤꯡꯁꯦ ꯀꯨꯏꯅ ꯑꯣꯏꯅꯖꯕ ꯍꯣꯏ ꯆꯍꯤ 30 ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯥꯗꯧ ꯂꯩꯁꯥꯅ ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯟꯁꯤꯜꯂꯛꯏꯅꯦ ꯈꯪꯉꯕ ꯇꯁꯦꯡꯅ ꯃꯤꯅ ꯍꯥꯏꯕ ꯉꯥꯎꯋꯦ ꯍꯥꯏꯕ ꯑꯃ ꯏꯕꯨꯡ ꯀꯤꯁꯟꯒꯤ ꯔꯣꯁꯇꯤꯡꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯩ ꯏꯁꯩ ꯁꯛꯂꯛꯄ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯁꯛꯂꯛꯀꯦꯁꯦ ꯋꯥꯎ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯐꯖꯕꯅꯦ ꯏꯁꯩꯁꯤꯕꯨꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏꯅ ꯁꯛꯈꯤꯕꯗꯒꯤ ꯃꯒꯨꯟ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣꯒꯤ ꯀꯣꯔꯧꯒꯤ ꯃꯉꯥꯟꯗꯒꯤ ꯊꯥꯖꯅ ꯉꯥꯟꯖꯕꯅꯤ ꯅꯪꯅ ꯄꯥꯜꯂꯤ ꯑꯩꯅ ꯎꯔꯤ ꯅꯪꯅ ꯑꯌꯨꯛꯅꯤ ꯑꯩꯅ ꯅꯨꯡꯗꯥꯡꯅꯤ ꯅꯪꯅ ꯐꯖꯕꯅꯤ ꯑꯩꯅ ꯑꯊꯤꯕꯤꯅꯤ ꯅꯪꯅ ꯔꯥꯁꯤ ꯂꯩꯕ ꯅꯣꯡꯏꯟꯅ ꯀꯩ ꯂꯝꯗꯒꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯍꯌꯦꯜ ꯎꯆꯨꯋꯥ ꯑꯩꯒꯤ ꯄꯤꯁꯨꯝꯁꯦ ꯇꯣ ꯄꯤꯁꯨꯝ ꯆꯣꯡꯉꯤꯅꯦ ꯄꯤꯁꯨꯝ ꯆꯣꯡꯉꯤꯔꯥ ꯉꯁꯥꯏ ꯄꯤꯁꯨꯝ ꯆꯣꯡꯉꯤ ꯍꯥꯏꯔ ꯑꯩꯒꯤ ꯑꯌꯨꯛꯇꯒꯤꯅꯦ ꯑꯩ ꯄꯤꯁꯨꯝ ꯆꯣꯡꯉꯤꯅꯦ ꯈꯪꯕ꯭ꯔꯥ ꯀꯣꯏꯔꯧꯒꯤ ꯑꯩꯒꯤ ꯆꯤꯔꯥꯏꯁꯦꯀꯣ ꯈꯔ ꯇꯥꯡꯖꯕꯅꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤ ꯁꯥꯏꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯝꯃꯒ ꯂꯩꯗꯣꯏꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯠꯇꯅꯦ ꯇꯥꯡꯉꯦ ꯁꯤꯅ ꯔꯦꯗꯤ 1 2 ꯍꯜꯂꯣ ꯃꯌꯥꯝ ꯃꯦꯖꯤꯛ ꯇꯧꯔꯦ ꯃꯌꯥꯝ ꯃꯦꯖꯤꯛ ꯍꯧꯔꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯁꯦꯡꯕꯅꯤꯀꯣ ꯑꯗꯣ ꯍꯣꯅꯤ ꯅꯠꯇꯕ ꯏꯆꯟ ꯑꯅꯤꯒꯤ ꯃꯤꯡꯁꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯨꯊꯠꯂꯣ ꯍꯅꯤ ꯂꯣꯏ ꯃꯨꯊꯠꯂꯣ ꯅꯣꯏ ꯂꯣꯏ ꯃꯨꯊꯠꯂꯣ ꯑꯩꯒꯤ ꯂꯤꯡꯖꯦꯟ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯑꯩꯒꯤꯅ ꯍꯣꯅꯤꯁꯀ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯃꯌꯥꯝ ꯂꯥꯏꯛꯀꯤ ꯅꯩꯔꯦꯍꯦ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯥ ꯋꯥꯔꯤ ꯐꯖꯅ ꯊꯥꯔꯣ ꯍꯜꯂꯣ ꯃꯌꯥꯝ ꯍꯜꯂꯣ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦ ꯍꯜꯂꯣ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯄꯥꯔꯤ ꯏꯃꯣꯝ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯩꯒꯤ ꯋꯥꯔꯤ ꯅꯪ ꯐꯖꯅ ꯊꯥꯟꯗꯦ ꯀꯩꯅꯣ ꯍꯣꯏ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯣꯅꯤ ꯌꯥꯝ ꯐꯖꯅ ꯊꯥꯟꯗꯤꯌꯦ ꯑꯗꯨꯒꯤꯅꯦ ꯅꯪ ꯇꯧꯔꯤꯗꯣ ꯐꯖꯅ ꯊꯥꯜꯂꯣ ꯍꯥꯏꯔꯣ ꯀꯣꯔꯧꯒꯤ ꯃꯉꯥꯟꯗꯒꯤ ꯊꯥꯖꯅ ꯉꯥꯟꯖꯕꯅꯤ ꯅꯪꯅ ꯎꯄꯥꯜꯅꯤ ꯑꯩꯅ ꯎꯔꯤꯅꯤ ꯅꯪꯅ ꯏꯆꯦꯜꯅꯤ ꯅꯪꯅ ꯇꯣꯔꯥꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ
เจ๊ꯑꯩꯈꯣꯏ ꯉꯁꯤꯗꯣ ꯆꯥꯛꯇꯣ ꯆꯥꯟꯅꯗ꯭ꯔꯦ ꯉꯁꯥꯏ ꯆꯥꯔꯦ ชีไม่ทาน คนꯆꯥꯗꯕ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯑꯩ ꯎꯁꯣꯞꯀꯤ ꯆꯥꯔꯦ ꯃꯣꯏꯅꯤ ꯆꯥꯗ꯭ꯔꯦ ꯆꯪꯕꯤꯔꯝꯃꯣ ꯍꯥꯏꯕ ꯍꯣꯏ ꯆꯪꯖꯔꯛꯀꯦ ꯆꯪꯖꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯉꯛꯀꯦ ꯁꯤ ꯃꯈꯥ ꯆꯠꯁꯤꯀꯣ ꯅꯪꯅ ꯇꯧꯔꯕꯥꯅꯤ ꯍꯥꯏꯕ ꯍꯥꯏꯗꯥꯏꯅꯦ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯍꯦꯟꯅ ꯄ꯭ꯔꯦꯡ ꯇꯧꯖꯔꯛꯀꯅꯤ ꯊꯦꯡꯛ ꯌꯨ ꯆꯦꯒꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅꯦꯀꯣ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣꯗꯨꯗ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯃꯇꯦꯛ ꯂꯧꯊꯣꯛꯄꯤꯗꯅ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯨꯟꯗꯣ ꯑꯩꯈꯣꯏꯒꯤꯅꯦꯅ ꯃꯌꯥꯝꯅ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯇꯁꯦꯡꯅ ꯑꯝꯇ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯦꯡ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯃꯌꯥꯝꯅ ꯄ꯭ꯔꯦꯡ ꯌꯦꯡꯉꯤꯕ ꯍꯥꯏꯕ ꯀꯥꯡꯕꯨꯅꯗꯤ ꯋꯥꯍꯩꯁꯦ ꯈꯪꯉꯝꯒꯅꯦꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯦꯕ ꯈꯣꯏꯅꯦꯅ ꯑꯗꯨꯝ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯗꯤ ꯅꯠꯆꯗꯦꯕ ꯑꯩꯈꯣꯏ ꯊꯨꯟ ꯎꯠꯆꯗꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯑꯩꯈꯣꯏ ꯊꯨꯟ ꯑꯃꯨꯛꯇ ꯎꯠꯆꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯎꯅꯤꯡꯉꯥꯏꯒ ꯄꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯊꯨꯟꯒ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏꯗꯣ ꯃꯩꯁꯦ ꯂꯥꯏꯠꯁꯦ ꯈꯔ ꯉꯁꯤꯗꯤ ꯑꯅꯩꯕ ꯑꯃ ꯇꯧꯔꯦ ꯉꯁꯤꯒꯤ ꯂꯥꯏꯠꯁꯤꯅ ꯍꯦꯟꯅ ꯐꯖꯗ꯭ꯔꯅꯦ ꯃꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯃꯩ ꯍꯌꯦꯡꯗꯩꯁꯨ ꯃꯨꯠꯈꯤꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯈꯜꯂꯨꯅꯣ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯂꯥꯏꯠꯁꯦ Full ꯐꯨꯜ support. ꯁꯞꯄꯣꯔꯠ Thank you. ꯊꯦꯡꯛ ꯌꯨ ꯆꯦꯒꯤꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯦꯒꯤꯁꯨ ꯀꯣꯔꯧꯒꯤ ꯈꯨꯗꯥꯡꯒꯤꯗꯤ ꯀꯩꯝ ꯈꯟꯗꯕꯤ ꯊꯥꯖꯅ ꯉꯥꯟꯖꯕꯅꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯅꯤ ꯐꯖꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ ꯐꯖꯕꯒꯤ ꯊꯥꯒꯠꯆꯔꯤ ꯍꯧꯔꯛꯐꯝꯅꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄꯥꯔꯤꯃꯣꯝ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯂꯥꯛꯑꯦ ꯕꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏꯅꯤ ꯕꯥꯏ ꯕꯥꯏ ꯅꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯤꯔꯣ ꯀꯩꯅꯣ ꯍꯥꯠꯇꯣꯛꯃꯤꯟꯅꯩꯌꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞꯅꯦ ꯍꯥꯠꯇꯣꯛꯃꯤꯟꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯈꯧꯔꯤꯒꯁꯦ ꯌꯥꯝ ꯃꯦꯠꯈꯥꯏꯅꯔꯒ ꯑꯉꯥꯡ ꯍꯥꯠꯇꯣꯛꯅꯕꯤ ꯉꯁꯤꯗꯤ ꯃꯕꯥꯅꯤ ꯁꯤꯕ ꯅꯨꯃꯤꯠ ꯇꯥꯏꯅꯤꯡꯗꯅ ꯕꯥꯏ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯩꯁꯨ ꯃꯝꯃꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯤꯡꯖꯦꯝ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯃꯩ ꯃꯨꯠꯈꯤꯕꯅꯤꯅ ꯃꯤꯗꯣ ꯉꯥꯎꯕ ꯑꯃꯨꯛ ꯍꯧꯔꯖꯥꯠꯅꯣꯏ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯚ ꯊꯥꯖꯒꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯌꯦꯡꯒꯤ ꯀꯣꯔꯧ ꯅꯨꯡꯖꯥꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯦ ꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯕꯥꯏ 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 ꯂꯤꯡꯖꯦꯟ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯣꯏꯗꯅ ꯅꯨꯡꯇꯤꯒꯤ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯕꯥꯏ ꯃꯌꯥꯝ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯂꯥꯏꯚꯇ ꯂꯥꯛꯆꯒꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ